Warren Buffett na hai nahak tumna paisa tanba haitraba adu oragadi sidri phawba paisa gi damakta thabak sugani. Bill Gates na su asumna phangtokhiba lei aina chahi ahum daina manga gi manungda aina passive income gi lambi ma semba ngamdragadi ai punchi chuba thabak suba tabani haina. Passive income haibasi karino. Khak lawine maside. Welcome to the episode mayam butaram na okchari. Adudi mayam passive income haibasi karino. Ngasigi video asida mayam punna khana nei naminarasi. Passive income haibasi amuktang hard work tawraga punchi chupa da natana lakadaba generation bo enjoy tahoba atunguma makhan gi income dubu passive income kawi khudam oina hairabada khoina hainau pambi ma thaba matamda chawrakpada matam changaga su panba hokradi chahi chani chom lengdana dum palidana mayam. That's passive income. Paisa. Tang makata namu nei narasi lairaba amadi middle class ki mi sing na paisa gi damakta thabak tawi thabak sui ina khunba sing gi di paisa na makhoi gi damakta thabak subi ina khunba sing di system ama develop tawi hairaba system sina makhoi gi damakta thabak surak naba maram asina ni tumna paisa tanba haitraga di punchi chuba thabak suba tabane haina Warren Buffett na haikibadu ngasi gi video asida point manga kha cover tawnaba hona jage point sing du di ahan bada passive income akhoi mem hauji khangmi nagre ani subada passive income je matau karam na tawgaduino haibagi lambi do madugi matang da kitang panjage ahum suda passive income gi model ama lakhwachage karamba model akhoi micham chamba kaman mi sing na tawbe yaba model aduga hairiba model du dagi matau karam tawdana money generate tawgadage haibadi kamaina monetize tawgadage haibado madugi matang da hairiba pointing si ai ngasi cover tawba ngamna bahona jage mayam ngasi gi video se loidri phawba yengbiraga di sungsoi soidana value khara phangbigani haibase ai gi achet pa thajavani adudi mayam passive income gi matang da amuk kitang hena khangminarase. Passive income haibasi kya matik nungai gi haiba khoina Brindabol da lining da nesai saktana leiraga so Dubai gi beach ama da lemon juice thaktana leiraga so khoi gi bank account da sungle leptana paisa adum laaga leiba dubuni masini passive income gi nungai ba Robert T Kiyosaki na kai hai ki maha ki ESBI model se myan loi khangnar ba ngaktani ESBI model se yam laina khangmin nasi system Nattraga investment ama semkalaga karamba system investment no haiba bu paisa se adum generate tawraga leigadaba hairiba system se method mayama da tawbe yai employed thaba ama tawraba Nattraga na self employed oiraba hairiba category ani sida leiriba mi singse kamai tawge har kandam khoina matam thadaba ngaminge paisa tanba suti oiraga di paisa tanba phangdre lawyer oisanu doctor oisanu chartered accountant oisanu job tawbo oisanu aduga businessman category da leiriba mi singsina kamai tawge har kandam khoina system ama semkali Nattraga na group of people gi workforce ama semkali hairiba system Nattraga workforce se basina makhoi gi damakta thabak subirakadaba aduga income su leverage oiba maong da hena hengat pamongda pirakadaba aduga investors na kamai tawga har kanda makhoina investment fajaba mayam tawga ngasai gi makhoina tawgriba investment se masina adum paisa je income se makhoida adum return tawrakpa maram aduna adom kari tawba pambagi haibadu munna khanbiu linear income haiba ma residual income haiba ma ani lei linear income haiba sina when work stops income stops haibadi thabak sudraba paisa la aroi asibu linear income kawi atopa nakala madana residual income masidadi akoina system ama phajana semkalaga masa matomda system jina akoida paisa je dum talaga pirakadaba oi kaidawai da thoktabadi oisanu adubu karigumba khoise accident ga thoktana phamungda tatana leiraga di karama thabangna khoida paisa pibi ga duino matang asida adongi wakalda question ma ama lapirambi yai madudi passive income se kamai tawgadabano haibana chingba aduga marak thana video makha chathadringe da mayam dagi request macha matanga kraigumba video asibu nungai biraba yengbada mayam na pambiraba aduraga di subscribe button du number kaubiganu anoba singna adiba singna su like amam tawsan birau passive income gi lambi khara panbe yabada khoina share market ta long term stock tawba se masi su passive income gi lambi mani aduga amana rental income oiba income ama lakpasi shuni aduga khoina e-book ama iraga madudagi adum paisa tanbase paisa adum leptana lakpase masi shuni aduga amana storage unit akoina storage unit ama semba ngamaba Nattraga na akoina profitable business ama linkhatpa ngamaba sigi mathakta amuksu subscription service akoina subscription gi service ama linkhatpa ngamaba Nattraga na akoina blog ibasi su kari gumba matamda passive income create tawba yai aduga hojing matamda online courses se masi su yamna chanarakliba amani passive income gi lambi se aduki matik lei adubu video yam sangki gani khanduna aina khara khatani panjari se aduga ngasi gi video asida mayamna haibadi akhoi icham chamba kaman mi emana tawba yaba aduguma makhal gi model ama lakhwachage aduga madugi matang da discuss tawmina se ngasi di social media gi irani mayam hojik ti thaina gi traditional oiba career gi matam to natre profession thabak hairaga doctor lawyer CA engineer natana leramdabado hojik ki matam se honglagle any thabak ama da career semaga passive income create tawba yai
mentor, coach, speaker, trainer, teacher oiragasu yai. Aduga amana skill, talent, passion. Skill haibadi akoina tammaga haiba yaba. Talent haibadi akoi ki polakpadagi yaukpa by birth quality. Passion haragana akoina kaigama thaba ama tawu matamda tawningbagi interest to yamna deep oiba. Mi amana masagi skill, talent, passion hariba ahumse khangtokpa mayamna darkar lei. Ahumse once khangtoba adugi matungdadi kamaina passive income dongthokadano haibadu ai example oina ucharake. Excitement haibadi aina karigama thaba ama tawningbagi aingonda fauriba ithil, feelings, skill set haibadi aina haijaba aina tawba ngamba aduga customer demand haibadi market ta akoigi customer na pamiba demand se mase akoina khangaba aduga haiba posak ahum sina punjalakpa matamdadi yamna uncontrollable oiba income ama generate tawba yai hojiki matam se yamna honge na hoiga manadaba mayam leire hojiki matam sidadi chokolapagi matungena any isagi interest amada passive income tanbagi lambi semba yai kudamoina hairabada chak thongbada hainaba mi oiragana chak thongbagi matangda how to make video kamaina video semgani sigi maramda hainaba mi oiragana sigi matangda angka da hainaba oiro english ta oiro music ta oiro singing da oiro fitness ta oiro adegi akoigi farming akoigi agriculture tawbado oiro natragana give back tawbagi hainabi leiba oiro natraga cake sabo oiro natragana akoigi embroidery tawbo oiro haiba mayam se anything any field da hojik matam sida chakolapagi matungina social media gi kuthangda sugumba course mayam semaga sell tawraga paisa tanba yai create tawba yai masigi makha tarapda kari tawgodabano what's next mepung khudima masa masagi talent ama leijei hariba talent se manghandabida fazana semkatpa matau karamna social media gi kuthangda paisa iting ting dana isa isa na pairiba smartphone se masi sizinaraga hariba koina leijariba interest akoi gi talent to maduraida video semba course semba aduga mipung khudimakte yauhanba masi ahanba step ni mayam social media na ahongba kyamarum porakre maram maduna akoi gi talent se hojiki matam sida dilambi kyamarum da koina uthokpa yare mingonde yahonba yare ebook audio book tutorial video educational blog video blog, special lecture, community event, podcast. Hairiba lambi singsigi through the social media da koina mipung khudimakta yohanba yare. Masigumba mayam se taruba matungda paisa se hekta laadra haiba masigi wahang chini khwaidagi maru oiribasi. Akoina social media da paisa fajaba maongda tanya hairagadi khangdaba yadaba ama lei madudi traffic generate tawba haitaba yade. Traffic kamaina generate tawgani hairagadi akoina semliba content se fajaba maongda mina yengningadaba interesting oiba ohengadabani adu oiragadi mi mayam yengakani masini traffic generate tawba hairise relevant oiba content fajaba content som ge social media platform da sum semgatlaga followers sum hengalakpaduni adugi mathakta trust semgatuna mayamgi adomsu social media trainer ama oibi yai video asibu kanei amadi nungai khanbiba ichinenau singna like amadi adongi mod comment ta phongdokpiba kaubiganu anauba singna subscribe tawsanbiduna support tawbiyu mayamdagi ngasigi oinadi bidai nijari thank you for watching